Thì khá là tiếng tốt này ngang cái chú sát rồi nó mình đi chụp mình sát rồi chính khi anh đi mà exam không được rồi đấy mà exam cái ayuk ki revision कर तो वो अभी तो नंगा वाला तो होगा एक तो सोए हमारे हर पिखा सोए तो नवाना तो वो ने और ngang cái cháu trai ngang xịt điện तो xịt thảm nên nó khá quỳnh chả này à ní sao sẽ xí जगह जी नुक xịt phăng được vậy नुक छाप phăng được vậy ing nghe vậy ayuk तो Actor aying benuksit ne sigi akoi si maning da sigi paring yung sasang da visit lis. Aro mamang video da nine bem hoy atay kadai sana gre hangi do. Nine bem nine len CMB dasan abunaw mo ko loy ba hostel da loy lay gre ko. Makha like tam da bagi dai dasan na thabak toro ga lay gre ma pan da ko. Adu gi khoi mi yam handare adu amu mo pun ba ganda. Moi lên bắt tolak bagan do. Ningo chakau bugum ba timing ja bagan do. Aro da so na video sema ke. Sina numit taruk ni suwa numit ne ai lepta na video target ke na kan bagi adu myam support lepta na tawbiyo ang support out ready kemta ngamde adu thank you ma'am with your horse ai early morning ki dai chabam ne si hotel pareng je yerum mamaga ising bottle kun bi mamaga na ayuk ta sanai sina sigi thaugi lampak sida neba thaugi cricket ground lai di heng nakan da lere lon tennis se aruga angang ma cha meham sana han ge har gana lamphel gi IDTA da ar da coach te ki lombak lere sida cricket sida football aruga sida lon tennis खाना बल होएगा हले हलागा यूनियो हमको में ऐसी संडे में और संडे जो पुंग मापन लगी होगा पुंग अम्मा बुक्ति तुम हांगे में आप संडे तो तुम हम लोग चिंता किया था इस बार काबल है संडे तो तुम लापी भी आनी ये हांग बल होएगा थोड़ा पता कुछ स्टेप से 8,000 है ले नमे निनी दिशाना उधर सिंग खाना उधर हक्चांग के तुम आने फिर हम ताए जम नुआए रोक मपान होना क्लिनिक हांगुजे उफुनजे हेक्ता यादेब अदुने मार्क सुपसलिसे ngasiди angangi duty je ai tare atai jaga de nungsa je yakna saramnidana sigi jaga de nungsa phangde phadana inge kaisa nei no loisalira sana pochenge sana baje hana amta loisalo noi loi chakhai je hana loisanji ngai ra su loisan be aro calculator hayo tamna to kai re ni ye tamna loisalo very good slowly to hai ba tamna to ba dia hap chalo very good आगे चाक के पुखम जिने येंग बनुआई सिसे की दि तन खतम संगोंग बजिनी का को से पोरके चंपुट में ही थाम गेरा चंपुट में ही सी हाउ बने कई है बा कई कनानो बा सिंखै गाम बी है बा सिंखै गाम बी जे कनानो अबे कई नो नंगी ना ची दना मनिंग दे ले तो कनानो तो hama wow chỉ lấy để tu đang chỉ đồ mà cái bữa lại cho chuyện là tu sao đấy năng ngày bị đâu bagi năng cái thái đấy cái thì như ngày là nó cấp cả chỉ mà ăn cái này nè
ꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯑꯩ ꯂꯨꯍꯣꯡ ꯃꯇꯨꯡꯗ ꯉꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕꯒꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯐꯤꯁꯤ ꯇꯛꯀꯦ ꯄꯦꯟꯗꯤꯡ ꯐꯤꯁꯤ ꯇꯛꯅꯕ ꯄꯦꯟꯗꯤꯡ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯂꯨꯍꯣꯡꯕꯗꯒꯤꯀꯣ ꯑꯩ ꯐꯤꯁꯤ ꯇꯛꯇꯕꯁꯦ ꯌꯥꯝ ꯊꯤ ꯀꯨꯏꯔꯦ ꯆꯍꯤ 3 ꯐꯥꯔꯝꯃꯅꯤ ꯑꯩꯅ ꯐꯤꯁꯇꯤ ꯁꯨꯡꯇꯛ ꯇꯛꯇꯕꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯇꯛꯄ ꯇꯥꯔꯦ ꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯔꯦ ꯂꯦꯝꯍꯧꯕ ꯈꯔꯗꯨꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯒꯦ ꯅꯠꯇ꯭ꯔꯗꯤ ꯈꯨꯗꯛꯇ ꯐꯤꯔꯣꯟꯁꯤꯗꯤ ꯂꯣꯏ ꯇꯛꯈꯠꯂꯛꯑꯗꯤ ꯋꯥꯈꯜ ꯁꯦꯔꯥꯟꯅ ꯈꯟꯕꯁꯦ ꯑꯗꯨꯅ ꯈꯔ ꯑꯗꯨꯝꯗꯤ ꯈꯥꯛꯄꯤꯔꯝꯃꯒꯦ ꯕꯦꯝꯃꯁꯨ ꯉꯥꯏꯔꯁꯨ ꯇꯨꯝꯍꯧꯔꯦ ꯃꯥ ꯀ꯭ꯂꯤꯅꯤꯛꯇꯩ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯁꯦ ꯕꯖꯥꯔꯗ ꯁꯤꯒꯤ ꯂꯝꯐꯦꯜ ꯕꯖꯥꯔꯒꯤ ꯀꯩꯊꯦꯜꯁꯤꯁꯨ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯐꯪꯉꯦ ꯑꯊꯨꯕꯒꯤꯗꯤ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯤꯔꯣꯟꯗꯒꯤ ꯉꯥꯔꯤꯗꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤꯗꯒꯤ ꯍꯩꯗꯩ ꯂꯣꯏ ꯁꯨꯅ ꯐꯪꯉꯤ ꯑꯗꯩ ꯀꯕꯣꯛ ꯀꯩꯀꯥ ꯑꯊꯨꯝ ꯑꯍꯥꯎ ꯂꯣꯏ ꯐꯪꯉꯤ ꯂꯝꯐꯦꯜ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯃꯅꯨꯡ ꯂꯣꯝꯗꯩ ꯂꯩꯕ ꯂꯣꯏꯔꯦ ꯃꯄꯥꯟꯒꯤ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯁꯤ ꯍꯣꯜꯁꯤꯗ ꯇꯥꯟꯊꯥ ꯇꯣꯀꯤꯁ ꯍꯥꯏꯕ꯭ꯔꯥ ꯁꯤꯗꯁꯨ ꯁꯤꯅꯦꯃꯥ ꯀꯥꯞꯍꯧꯔꯤ ꯑꯗꯨꯅ ꯂꯝꯕꯤꯁꯦ ꯒꯥꯔꯤ ꯌꯥꯝ ꯈꯥꯝꯃꯦ ꯄꯔꯦꯡ ꯁꯥꯅ ꯈꯥꯝꯃꯤ ꯌꯦꯡꯉꯨ ꯒꯥꯔꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯝꯃꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯏꯚꯤꯅꯤꯡꯒꯤ ꯀꯅꯥꯝ ꯂꯩꯔꯝꯗꯕ ꯅꯪ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯀꯅꯥ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯄꯥꯎꯡꯆꯥ ꯈꯛꯇꯪ ꯂꯩꯔꯝꯕ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯣꯏ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛ ꯈꯛꯇꯪ ꯂꯥꯛꯄ ꯑꯩꯒꯥꯕꯣꯛ ꯀꯗꯧꯗꯧꯒꯅ ꯍꯥꯎꯕꯤ ꯄꯨꯔꯒ ꯂꯥꯛꯄ ꯍꯧꯖꯤꯛ ꯀꯣ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝꯇ ꯈꯪꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯣꯇꯤꯁ ꯇꯧꯗ꯭ꯔꯦ ꯃꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯀꯩꯝꯇ ꯑꯩ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯣꯟꯆꯦ ꯁꯥꯟꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯅ ꯍꯟꯗꯛ ꯌꯥꯝ ꯅꯣꯇꯤꯁ ꯇꯧꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕ ꯀꯥꯟꯗꯀꯣ ꯂꯣꯏꯅꯃꯛ ꯃꯇꯝ ꯆꯥ ꯆꯥ ꯂꯣꯏ ꯅꯪꯉꯦꯕ ꯑꯗꯨꯅ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯌꯨꯛ ꯍꯧꯒꯠꯂꯒ ꯇꯧꯕ ꯁꯤꯁꯦ ꯑꯍꯟꯁꯤꯡꯅ ꯋꯥꯀꯤꯡ ꯆꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯅꯍꯥꯁꯤꯡꯅ ꯑꯩꯗꯤ ꯈꯪꯉꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯅꯍꯥꯁꯤꯡ ꯍꯧꯖꯤꯛꯇꯒꯤ ꯇꯧꯕ ꯍꯧꯔꯒꯗꯤꯀꯣ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯥꯟꯅꯅꯤꯅ ꯈꯜꯂꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯀꯩꯅꯣ ꯁꯤꯗꯤ ꯕꯣꯜ ꯍꯥꯞꯆꯤꯜꯂꯒ ꯕꯥꯏ ꯕꯥꯏ